Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjeri. Ngasi sumhau sangom my Superhot Soldier Nungcthoi suba tangkak amok puduna lakjeri. Mayam punna taminarasi. Matam sumhau tilakpagi matung ina makhoi ani gi lohongbagi bardonso chatpa hokri. Yam nungsiba wari ni. Ratan galai jaga suyorakli. Ibema, noigi miss yawra'eni hey. Itaima, marang tawribra tawrise. Lao, jango, marang su tawri tawrise. Hajing pot ki pot lang na bahay duna hobe yam kana hotnarami. Somda ko chen duna hotnari. Rada su kadargadi jangsinarappiga tawri. Haima, ima, rada ni ne. Hay, kari muk hay balai mo jano ne hey. Muk thakchilok de jalo khangde ni ma asibu kawradro ikai rap do somali mo ongse hey kawrga yingo netadi ma so chamtho kilak jawa go rimna di ikai dana tawrani thandoi du nok fet ka tawraduna ai ma rada nate nangbo sum koi thora iro ai ina ma daloya gi lohongbagi poche ohat apa do sum yenge na la ini la o do di manung de jangaro la Mayam kwa simna hobani. Hoy inama. Rada ikai na jangkre kwan semphamda sumphamduna kwan tapi. Loya so pochai sumpaneraga thorakpada rada phamlambaduda khangpreke khangi. Aima, rada nangdi kada wala ino sida. Ush, kari wa hangno dudi. Ai lakpa sa chikpro nangonda. Chikpe wana deda sum yam thajadabado. Yare. Hayeng hakjita ngari luhongbado amuk khaireno pamjadre yam khaigan maga tahaline ise ai ngahakta kwase phajana semgese yam langsilakano mana goine ga ta khasala ini dawrise chatlo haiba nasaktu ingni chalo saida chat khargi he aida laya prap thorakle duna matei mada itaima karino radana muk jangai sina la ise phajane he nangbo Phabudi phariba aduda hoga muglona habjilamnaga hatoke laman khumgi kainaga khalli jalasini yeng batare dana adumaina di tawgadaba anghangdi na dikho pharisi teima ado kharadi jiksina senaugo aiso sanagi manangta fajaluki chatli he ibungo phone dane ngangna bayama wasu khara ngangno noi khakta mangai rene sangsar sida nungsinari base as itaima aikhoi anina mayamde khit henbado Haima, yam ikai baga khangde ne haisi de. Asing bahai raso songning mali. Khangde, chale ai. Hey, gari do tap na thau ko. Chathok ta na leiba yara basida nang nam chathok ta na tawri base. Lain ja suratan nga ngayang songkoi tharok pa oina kakjing garden da ngayang phaminanduna nungsi wari sanadi. Tamo, Manipur city yam na phabalam da mamani ko. Yam na subhasabani. Aiso punsi tupa Sida sum lainingi leidoi muktada amuk sum hene laininga iraba khangde dama chingyagi phajaba wapal tural sing lobok lamhang ururaga pukning selikta pamama su khangje kari kinu nangna adu kyamna mi pai chawri bade dama khanghaudena aina lei hainge hek dobaga ratana matino patman sali kari no haigi dawri daba hai daba wadi haigano Ai tasu taningdi nangdi aige nakta punsi chupa leiraga dawani leidoi sidi ado tamo ai ngasi wama katang haijege ba kari wano hairo aina leikidaba darambasho tamodi nupi thibiriu ko laija nangise aibo olibra natraga aibo changyeng libra karigino nangna aingona khangpham khangdraba awaba ama hek birisibo tamo Ai di tingkanggi pabi iduni. Ai ni yetluba upal khuding mag marakang duna makraga da wani. Nati, adumaina haigano haiba. Nangdi aingi leibakli ni. Akhang kanbi wasak jetpi leibakli. Tamo. Si, kapkano si. Adugi sarukpudi lao. Kari no khara charasi. Aduga shopping su pubigi. Yaiye, chatsi.
ꯂꯥꯏꯖꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯅ ꯔꯇꯟꯕꯨ ꯑꯣꯠꯇꯕꯗꯤ ꯅꯠꯇꯦ, ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯥꯔꯊ ꯆꯥꯝꯃ ꯆꯥꯝꯃ ꯆꯦꯜꯂꯤ꯫ ꯂꯣꯌꯥ ꯁꯅꯥꯕꯨ ꯂꯧꯕ ꯂꯥꯛꯏ꯫ ꯀꯨꯕꯦꯔꯅ ꯀꯔꯤꯅꯣꯅꯦꯍꯦ ꯃꯃꯥ, ꯂꯣꯌꯥꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯅꯥꯕꯨ ꯁꯨꯝ ꯀꯧꯊꯣꯛꯏꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯩ ꯋꯥꯅꯤꯅꯦ꯫ ꯍꯣ ꯃꯕꯥꯅꯤꯒꯤꯅꯦ ꯀꯦꯛ ꯗꯤꯖꯥꯏꯟ ꯌꯦꯡꯉꯨꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯌꯥꯔꯦ ꯃꯣꯏ ꯕꯥꯁꯨ ꯌꯥꯝ ꯉꯥꯡꯉꯨꯔꯅꯨ, ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯂꯣꯌꯥꯁꯦ꯫ ꯍꯣꯏꯅꯦ, ꯑꯉꯥꯡ ꯅꯠꯇꯕ ꯃꯥꯅꯅꯤꯅꯦꯍꯦ ꯏꯆꯥ ꯅꯨꯄꯤꯁꯦ ꯍꯧꯗꯣꯡꯅ ꯉꯥ ꯁꯪꯕꯗꯧꯅ ꯁꯪꯉꯒ ꯂꯨꯝꯃꯒ ꯄꯨꯈ꯭ꯔꯤꯕꯁꯦ꯫ ꯑꯁ ꯃꯤ ꯇꯥꯅꯤ ꯀꯩꯗꯧꯔꯒꯦ, ꯇꯞꯅ ꯉꯥꯡꯕꯤꯌꯣ꯫ ꯈꯪꯗꯦ ꯇꯧꯔꯤꯕꯁꯤ, ꯌꯥꯝꯅ ꯅꯨꯡꯁꯤꯅꯈꯤꯕꯩ ꯃꯑꯣꯡꯅꯤ꯫ ꯍꯦ ꯅꯪꯅ ꯐꯖꯅ ꯍꯥꯏꯌꯨꯀꯣ, ꯑꯩꯗꯤꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯁꯅꯥ ꯇꯞꯅ ꯃꯄꯥ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯔꯛꯂꯤ꯫ ꯍꯩ ꯅꯄꯥꯅ ꯍꯥꯏꯔꯤꯁꯦ ꯇꯥꯔꯦꯗꯅ, ꯐꯕꯠ ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯃꯃꯥ꯫ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯔꯛꯏ꯫ ꯀꯔꯤꯅꯣ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯤꯗ? ꯀꯔꯤꯅꯣ ꯌꯥꯝ ꯍꯔꯥꯎꯕꯒ ꯃꯥꯜꯂꯤꯗ? ꯍꯔꯥꯎꯕꯒꯤ ꯅꯠꯇꯦꯗ, ꯁꯨꯝ ꯅꯣꯛꯅꯤꯡꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯕꯕꯥꯅ ꯅꯪꯁꯦ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯒ ꯄ꯭ꯔꯃꯥꯟ ꯇꯧꯔꯤꯕ꯫ ꯑꯦ ꯑꯩꯕꯣ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ꯫ ꯌꯥꯔꯦꯍꯦ ꯏꯀꯥꯏ ꯀꯥꯏꯅꯒ, ꯆꯠꯂꯣ ꯌꯥꯔꯦ꯫ ꯃꯕꯥꯅꯤꯁꯨ ꯀꯦꯐꯦ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤꯗꯨ ꯁꯨꯝ ꯇꯥꯟꯅꯔꯤ꯫ ꯁꯅꯥ, ꯑꯆꯥꯄꯣꯠꯁꯦ ꯑꯩꯅ ꯂꯤꯛꯂꯥꯗꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯁꯤꯡꯉꯕꯅꯤꯀꯣ꯫ ꯍꯣꯏ ꯑꯗꯨꯝ ꯌꯥꯔꯤꯗ ꯑꯩꯒꯤꯗꯤ, ꯑꯍꯥꯎꯗ ꯍꯥꯎꯍꯜꯂꯛꯑꯣ꯫ ꯏꯁ ꯍꯥꯎꯔꯤꯗꯨꯗꯤ ꯇꯣꯐꯅꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗꯗꯤ꯫ ꯍꯣꯏꯕ ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯌꯥꯔꯤꯁꯦ ꯀꯦꯛꯁꯦ ꯅꯪꯅ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯁꯤꯅꯦ꯫ ꯍꯣꯏ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤꯗ, ꯑꯩꯈꯣꯏ ꯗꯗꯥ ꯑꯃꯈꯛꯅꯤ ꯖꯣꯇꯤꯟ ꯀꯧꯏ, ꯃꯥꯒꯤ ꯀꯦꯛꯇꯣ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯌꯦ, ꯑꯩꯁꯨ ꯌꯥꯝ ꯍꯩꯖꯥꯅꯤ꯫ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯁꯅꯥꯈꯩꯗꯤ ꯌꯥꯔꯗ꯭ꯔꯥ? ꯍꯣꯏ ꯌꯥꯔꯅꯤꯌꯦ, ꯌꯥꯝꯅ ꯄꯨꯕꯁꯨ ꯄꯥꯝꯗꯦꯗ, ꯃꯤꯅ ꯌꯥꯝꯅ ꯑꯆꯥꯎ ꯑꯔꯥꯝ ꯀꯥꯝꯃꯤ ꯃꯥꯟꯈꯤꯅꯤ, ꯇꯜꯂꯦꯕ꯫ ꯉꯥꯏꯈꯣꯅꯦ, ꯅꯣꯏꯒꯤ ꯃꯤꯁ ꯂꯥꯏꯗꯒꯤ ꯑꯅꯥꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤꯅꯦ꯫ ꯂꯩꯕꯅꯦ, ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯔꯇꯟꯁꯨ ꯌꯥꯝꯅ ꯀꯞꯄꯝꯕꯅꯤ, ꯅꯨꯡꯉꯥꯏꯇꯦ, ꯄꯨꯟꯁꯤꯒꯤ ꯁꯨꯝꯅ ꯂꯣꯏꯅꯔꯒꯗꯧꯕ ꯑꯅꯥꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯣ ꯀꯔꯤꯒꯤ ꯃꯥꯗꯤ ꯀꯞꯄꯤꯕ? ꯗꯥꯛꯇꯔꯅ ꯁꯨꯝ ꯄꯨꯟꯁꯤ ꯇꯦꯟꯕ ꯌꯥꯏꯅ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤ꯫ ꯑꯁ ꯑꯩꯗꯤ ꯇꯜꯂꯤ ꯑꯋꯣꯏꯕ꯫ ꯈꯪꯗꯦ, ꯃꯕꯥꯅꯤꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯃꯤꯟꯅꯔꯗꯤ ꯐꯒꯗꯧꯕꯅꯤ꯫ ꯂꯩꯖꯁꯅꯤꯍꯦ, ꯅꯪꯁꯨ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ꯫ ꯈꯜꯂꯔꯣꯏ ꯍꯥꯏꯁꯨ ꯉꯝꯗꯤꯌꯦ, ꯃꯤꯁꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯃꯥꯅ ꯄꯨꯒꯦ ꯂꯥꯛꯄꯗꯗꯤ ꯀꯟꯕ ꯉꯝꯕ ꯅꯠꯇꯦꯀꯣ꯫ ꯑꯁ ꯌꯥꯔꯦꯕ ꯇꯣꯛꯑꯣꯁꯦ, ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯑꯁꯤ ꯑꯅꯥꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅꯒꯨꯝꯁꯤ꯫ ꯍꯣꯏꯁꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯈꯔ ꯌꯦꯡꯉꯨꯈꯤꯒꯦ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ꯫ ꯁꯅꯥ ꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯂꯥꯏꯖ ꯃꯈꯣꯏ ꯃꯈꯩꯗꯤ ꯁꯅꯥꯒꯤ ꯐꯤꯔꯣꯜ ꯑꯋꯥꯠ ꯑꯄꯥ ꯁꯨꯝ ꯌꯦꯡꯁꯤꯜꯂꯝꯕꯅꯤ꯫ ꯂꯥꯏꯖꯗꯨ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯉꯥꯎꯔꯛꯄꯗꯒꯤ, ꯁꯅꯥ, ꯃꯤꯁ ꯀꯩꯗꯧꯔꯒꯦ? ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯂꯥꯛꯑꯣ ꯃꯤꯁ ꯉꯥꯏꯍꯥꯛ ꯍꯦꯞꯊꯁꯦ꯫ ꯇꯥꯃꯣ ꯔꯇꯟꯗꯣ ꯑꯝꯇ ꯀꯧꯕꯤꯌꯨꯗꯅ꯫ ꯍꯣꯏ ꯃꯤꯁ ꯑꯩ ꯀꯧꯒꯦ꯫ ꯁꯅꯥ ꯁꯂꯥꯏꯟꯖ ꯍꯤꯞꯐꯝꯂꯝꯂꯒ ꯊꯝꯂꯝꯂꯤ꯫ ꯃꯥꯁꯨ ꯔꯇꯟꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯒ ꯁꯣꯝꯗ ꯊꯧꯗꯥ ꯑꯃ ꯂꯥꯛꯁꯤꯟꯕꯗꯒꯤ ꯑꯗꯨꯝ ꯆꯠꯂꯤ꯫ ꯂꯥꯏꯖꯗꯣ ꯃꯁꯥꯗꯣ ꯌꯥꯝ ꯀꯟꯅ ꯉꯝꯂꯛꯇ꯭ꯔꯤ꯫ ꯁꯅꯥ ꯀꯧꯗꯨꯅ ꯉꯥꯏꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯔꯇꯟꯁꯨ ꯂꯥꯛꯂꯤ꯫ ꯗꯣꯛꯇꯔ, ꯃꯥꯒꯤꯁꯤꯕꯨ ꯐꯖꯅ ꯄꯣꯊꯥꯍꯟꯁꯤ ꯉꯥꯏꯍꯥꯛ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ? ꯄꯥꯈꯠꯀꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯍꯟꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏꯀꯣ, ꯍꯤꯗꯥꯛꯇꯤ ꯀꯥꯞꯄꯤꯕꯅꯤ, ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯤꯔꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯣ ꯗꯣꯛꯇꯔ, ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯆꯪꯉꯨꯈꯤꯒꯦ꯫ ꯍꯣꯏ ꯆꯪꯉꯨꯔꯣ꯫ ꯔꯇꯟ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯐꯝꯊꯩ꯫ ꯂꯥꯏꯖ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ, ꯇꯥꯃꯣ꯫ ꯑꯍꯥꯎꯅꯦ, ꯀꯩ ꯍꯥꯏꯒꯦ? ꯇꯥꯃꯣꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯑꯩꯒꯤꯗꯃꯛ ꯇꯥꯃꯣꯁꯦ ꯌꯥꯝꯅꯁꯨ ꯋꯥꯔꯦꯀꯣ꯫ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯄꯨꯝꯅꯃꯛꯅꯤ, ꯃꯁꯤꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕ ꯂꯩꯇꯦꯗ꯫ ꯇꯥꯃꯣ, ꯑꯩꯁꯦ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯂꯥꯏꯖ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪꯕꯨ ꯆꯠꯄ ꯉꯝꯂꯗ꯭ꯔꯅꯦ? ꯇꯥꯃꯣ, ꯑꯩꯁꯨ ꯍꯤꯡꯕꯗꯤ ꯌꯥꯝ ꯍꯤꯡꯅꯤꯡꯉꯦ, ꯇꯥꯃꯣꯒꯤ ꯃꯀꯥꯗ ꯑꯣꯏꯅꯖꯗꯨꯅ ꯂꯩꯅꯤꯡꯉꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯔꯟ ꯉꯥꯡꯂꯤꯅꯣ? ꯁꯦ ꯀꯞꯀꯅꯨꯁꯦ꯫ ꯍꯦ ꯑꯄꯪꯕꯤ, ꯑꯩꯅ ꯍꯤꯡꯂꯤꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯇꯥꯃꯣ, ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯝꯇꯪꯗꯤ ꯌꯥꯕꯤꯌꯨꯕ? ꯍꯥꯏꯌꯨꯅꯦ,
Nangna haiba khuding ai yarige haiduna leplabani. Yagani na hana haibiyu. Laija, aingonda puba ngamloidaba awaba oyati haibiganu ko. Tamo, yani haibiyu ba. Phare, hairo, ai tarage, ai yarage. Tamo, mamitagi mapi sinthabadi lepte, mapukningda pendabana thallaba thamoidudagi tanik-taniklaba khonjal galoinana. Karigumba ina sangsar se thadokhiba tarabaso. Tamodi, nupi thibiyu ko. Laija, karino se, karino ba nang nangangliba mayam sebo, karino haibanida. Karigumba nangna nupi thudana lenkhiba tarabadi. Karigumba nangna nupi thidana lenkhiba taraba. Madudi aigi thamoi se sadi phangdana hingli haibase khanbiyu ko tamo. Laija, karino nang ningona piriba wama sibo. Laija do ngaihak masanu ngairi haiduna amuk yumda thanonlaga Ratan so amuk hankri. Laija ngaihak pothagi haiduna phamungda hipthagibada mangairi ikhang khanghaudana Ratan call tawsile Sanada. Sana, noi miss ke manakta laibrana? Kaka, aise miss ke sangom khara semgena changai. Oh, aina call tawbada supai hek paidaba. Aduda pakhatana hangaibani. Ai yengoge se athum payu ko. Sana phone do sumpai do na changi. Laija so yam ngai na tumthaba made. Miss. Aya, nungai na tumthakraba maline. Miss. Masanom do na hongdoklubada masadi inel amata yawramdre. Kaidorajano masasiso undong na ingina. Miss. Sana phone pairi haibaga kauthokre ngaihaktuda yam pakhatna. Baba, Mama, Miss se ko bada khije amda thuna lao. Somda Ratan taunariba maong singdo tabada yamna pakhatli. Sana da phone tawbuda supai rakhidre. Pai liraktabadagi loya doina call tawsilakpani. Sir, sana damda call tawbiyu ba? Kaidorage, Laija mung saungariraba. Nati haiba. Amado kauba ngangba amta takidrabani. Magi anabada hauba mali. Kaino aisibo? Adudi ibani hekta makhoigi yumda chalasine. Ai lage thamoko. Loya kudaktuda phone thanumnaga sana khoigi mayum tamna Ratan mabani nangnabani haiduna lakpani. Aduba nangaudre. Sumangda mayam tumin lepna duna leiramdi. Aduga sanagi khonjalda. Miss, kaino tawsibo? Aibo pabong nahangagpada kahibaw ko piyo haibado. Se Miss, mitpango, Miss, mitpango. Ratan, lambi lamang na bagajak managri. Lonthokdaba amagom tumin changakduna Laijagi managda wasungangdi tumin phamdana lei. Awaba amani amagi luhongbagi asukyam kanna langingay sida amana amok sangsar thadokraba. Laija khudak aduda magi maraipak maramdam siljarda puba tarami. Aduda ahan amakhakna ibungo kuber luhongbase matam khara yaitho'uko. Yumda asiyana haiba mathokpase afaba sakina nateko. Amana amok ahai munna khaluko nakhoi icha isu awaphamda tadabanabani ko hairiba singse. Kuber khompham khangkidei. Sigi wase kohana tapna khanarase. Laitabase mukda hana mayumda punanaba honakige. Ratan lonthokdaba amagom wasungangda tumin Laijagi managda phamduna leitre. Loya amadi Sana makhoi anide chathokpa patti haiduna adumak lehaure. Sana yamna kapki. Loya Ratan gi madudo yengba ngamkide. Adubu mabanigi luhongbadi adumak luhongba pamjaki yaithokpa pamkide. Karamba saikangpo oirigaba Ratando yengba ngamdre. Laija, oi, tabro se, ai lae. Nahadongma nang naibu phaduna thamkibado. Ai kaugdine. Laija, se tabro. Ai nai se tabro Laija. Se tabro. Laija. Loya yengba ngamdre. Ratan, se yare se lao hogalo. Gari se lae amukta punanaba tawrse lao. Oh Laija, aibo imada kari khumai badode. Ibani luhongba matam wadrabade. Se lao. Ibani upu kangtol yengo se lao. Se nangba Manipurda laininge hai khitai de. Napina rol
ꯐꯅꯦꯛ ꯐꯤꯔꯣꯜ ꯌꯦꯡꯒꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯂꯥꯛꯑꯣꯁꯦ ꯂꯥꯛꯑꯣꯅꯦ ꯔꯇꯟꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯤ ꯈꯨꯗꯤꯡ ꯈꯥꯡꯕ ꯉꯝꯅꯗ꯭ꯔꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯗ ꯑꯋꯥꯕ ꯑꯃꯨꯛ ꯄꯤꯔꯔꯤ ꯂꯨꯍꯣꯡꯕꯗꯤ ꯌꯩꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯂꯥꯏꯖꯒꯤ ꯊꯧꯔꯝ ꯈꯔ ꯇꯧꯔꯒ ꯑꯗꯨꯃꯛ ꯇꯣꯛꯈ꯭ꯔꯦ ꯁꯅꯥꯁꯨ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ ꯇꯧꯔꯤꯕ ꯍꯩꯖꯤꯡꯄꯣꯠꯇꯤ ꯍꯌꯦꯡꯅꯤ ꯁꯅꯥ ꯋꯥꯈꯜꯗꯣ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯁꯅꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯃꯃꯥ ꯃꯤꯁꯇꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯑꯩꯁꯦ ꯍꯔꯥꯎꯒ ꯂꯩꯒꯗꯕꯁꯤ ꯉꯝꯗ꯭ꯔꯤ ꯈꯜꯂꯨꯔꯅꯨꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯁꯥꯗꯣ ꯋꯥꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯃꯃꯥ ꯍꯌꯦꯡꯗꯤ ꯗꯦꯀꯣꯔꯦꯁꯟꯗꯤ ꯀꯃꯥꯏ ꯇꯧꯈ꯭ꯔꯒꯦ ꯗꯦꯀꯣꯔꯦꯁꯟꯗꯤ ꯂꯣꯏꯁꯤꯜꯂꯛꯇꯦ ꯃꯦꯀꯞꯀꯤꯗꯨꯁꯨ ꯀꯤꯁꯟ ꯅꯣꯡꯗꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯃꯥꯅ ꯀꯦꯕꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯈꯜꯂꯤ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤꯕ ꯑꯩꯁꯨ ꯃꯥꯅ ꯑꯣꯏꯅ ꯄꯥꯝꯃꯦꯅ ꯈꯜꯂꯝꯃꯤꯅꯤ ꯃꯃꯥ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯔꯣ ꯁꯅꯥꯒꯤ ꯃꯃꯥꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯋꯥꯈꯜꯗꯣ ꯐꯊꯅꯕ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯊꯦꯝꯖꯤꯟꯕꯤꯕꯅꯤ ꯁꯅꯥ ꯑꯌꯨꯛ ꯉꯟꯇꯥ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕꯒꯤ ꯍꯧꯒꯠꯂꯛꯀꯗꯕꯅꯤꯅ ꯉꯟꯇꯥ ꯑꯗꯨꯝ ꯄꯣꯊꯥꯔꯦ ꯅꯣꯡꯉꯥꯜꯂꯤ ꯉꯁꯤꯅꯤ ꯂꯣꯌꯥꯡꯒ ꯂꯦꯝꯕꯤ ꯁꯅꯥꯒꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠ ꯁꯅꯥ ꯉꯁꯤꯗꯤ ꯑꯔꯩꯖꯕ ꯃꯈꯩ ꯀꯦꯊꯔꯒ ꯂꯩꯔꯦ ꯇꯧꯔꯤꯕꯗꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯩ ꯁꯅꯥꯒꯤ ꯃꯄꯥ ꯀꯨꯕꯦꯔ ꯃꯆꯥꯅꯨꯄꯤꯅꯒ ꯀꯦꯔꯒ ꯂꯩꯕꯗꯣ ꯎꯔꯒ ꯄꯪꯀꯞꯇ ꯍꯦꯛ ꯀꯞꯅꯤꯡꯉꯦ ꯃꯥꯁꯨ ꯑꯍꯟꯁꯤꯡ ꯍꯩꯊꯥ ꯂꯩꯊꯥꯕ ꯂꯣꯏꯔꯒ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯁꯅꯥꯒꯤ ꯃꯅꯦꯝ ꯑꯣꯏꯒꯗꯧꯔꯤꯕꯤ ꯁꯅꯥꯍꯟ ꯑꯗꯨꯒ ꯃꯆꯦ ꯑꯣꯏꯒꯗꯧꯔꯤꯕꯤ ꯀꯨꯁꯨꯝ ꯑꯅꯤꯗꯣ ꯄꯨꯟꯅ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤꯗꯃꯛ ꯐꯤꯔꯣꯜ ꯏꯅꯐꯤ ꯑꯗꯨꯒ ꯀꯦꯅꯅꯕ ꯄꯣꯠ ꯆꯩ ꯄꯤꯔꯝꯃꯤ ꯏꯃꯧꯁꯤꯗꯤ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯁꯅꯥ ꯏꯀꯥꯏꯔꯞꯀ ꯇꯧꯔꯤ ꯄꯣꯠꯅꯤ ꯑꯁꯦꯡꯕꯩ ꯐꯖꯕ꯭ꯔꯅꯦ ꯕꯨꯕꯣꯛ ꯃꯃꯥ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯣ ꯍꯧ ꯊꯥꯗꯨꯅ ꯑꯃꯨꯛꯇꯪꯗ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯛꯏ ꯀꯔꯤ ꯃꯤꯡꯒꯧꯅꯣꯅꯦ ꯍꯥꯏꯅꯗꯨꯅ ꯀꯨꯁꯨꯝꯁꯨ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯑꯃ ꯃꯅꯥꯎꯅꯨꯄꯤ ꯑꯣꯏꯗꯧꯔꯤ ꯁꯅꯥ ꯃꯤꯡꯒꯧꯗꯣ ꯁꯦꯝꯗꯣꯛꯄ ꯇꯝꯃꯣꯃꯤ ꯅꯪꯕꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯅ ꯅꯣꯛꯅꯕꯗ ꯁꯤꯕ ꯇꯥꯔꯦꯅꯦ ꯍꯣꯏ ꯏꯆꯦ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ ꯏꯕꯦꯝꯃ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤ ꯂꯩ ꯀꯣꯏꯕꯗꯅꯦ ꯐꯖꯅ ꯀꯣꯏꯔꯛꯇꯕ ꯌꯥꯔꯣꯏꯀꯣ ꯈꯣꯡꯊꯥꯡ ꯆꯥꯅ ꯆꯨꯝꯅ ꯊꯥꯡꯒꯗꯧꯕꯅꯤ ꯂꯨꯍꯣꯡꯕ ꯐꯖꯕ ꯐꯖꯗꯕ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯂꯩꯕꯅꯤꯀꯣ ꯍꯣꯏ ꯏꯅꯦ ꯍꯩꯅꯕ ꯍꯦꯛꯇ ꯀꯣꯏꯔꯛꯂꯒ ꯂꯣꯏꯔꯦꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯑꯁꯤꯀꯣ ꯅꯅꯤ ꯅꯃꯧꯒ ꯍꯥꯏꯅꯒꯗꯧꯕꯗꯣ ꯍꯥꯏꯅꯔꯣ ꯁꯅꯥꯍꯟ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯗꯨꯅ ꯌꯦꯡꯉꯣꯏ ꯂꯨꯍꯣꯡꯕꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯕꯅꯤ ꯑꯗꯨꯅ ꯅꯍꯥꯟꯒꯅꯨꯀꯣ ꯅꯥꯕ ꯌꯥꯗꯦ ꯏꯃꯧꯁꯤꯗꯤ ꯆꯥꯕ ꯊꯛꯄ ꯆꯦꯛꯁꯤꯜꯂꯨ ꯍꯩꯅ ꯁꯤꯡꯅ ꯆꯥꯒꯗꯧꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯑꯁ ꯌꯥꯝ ꯍꯩꯅꯗꯤ ꯌꯦꯃꯤꯡꯁꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯗꯤꯅꯦ ꯁꯦ ꯅꯪꯅ ꯍꯌꯦꯡ ꯌꯨꯝꯗ ꯂꯥꯛꯄꯗꯅꯦ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯛꯎꯀꯣ ꯌꯥꯝꯗꯤ 10,000ꯁꯦ ꯄꯥꯏꯁꯤꯜꯂꯣ ꯁꯦ ꯏꯃꯥ ꯌꯥꯝꯃꯜꯂꯦ ꯀꯗꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯂꯧꯁꯤꯜꯂꯣ ꯂꯠꯅꯕ ꯇꯧꯍꯣꯏꯗꯦꯀꯣ ꯁꯅꯥ ꯍꯔꯥꯎ ꯌꯦꯡꯗꯨꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯁꯅꯥꯍꯟ ꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯄ ꯍꯧꯔꯦ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯆꯥꯎꯅ ꯁꯤꯟꯈ꯭ꯔꯕ ꯖꯥꯠꯅꯤ ꯐꯣꯇꯣꯒ ꯅꯝꯊꯗꯨꯅ ꯃꯊꯪ ꯁꯨꯝ ꯂꯥꯛꯄ ꯍꯧꯅꯔꯦ ꯂꯣꯌꯥꯁꯨ ꯃꯃꯥꯟꯅꯕ 2-3 ꯄꯨꯗꯨꯅ ꯀꯦꯛ ꯀꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯀꯦꯛ ꯀꯛꯄꯒꯤ ꯊꯕꯛꯁꯦ ꯍꯥꯟꯅ ꯆꯠꯅꯔꯝꯗꯦ ꯑꯗꯨꯕꯨ ꯃꯤꯇꯧ ꯇꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯀꯟꯅ ꯆꯠꯅꯈꯠꯅꯔꯛꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯝꯁꯤꯡ ꯑꯌꯥꯝꯕꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯪꯅꯗꯦꯁꯨ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯀꯛꯆꯤꯡꯗꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯀꯦꯛ ꯀꯛꯃꯤꯟꯅꯩ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇ ꯑꯗꯨꯅ ꯂꯣꯌꯥꯁꯨ ꯀꯥꯞꯁꯤꯜꯂꯛꯄꯅꯤ ꯍꯦꯛꯇ ꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯁ ꯂꯣꯌꯥ ꯎꯔꯨꯕꯗꯒꯤ ꯈꯨꯗꯨꯝ ꯁꯨꯕ ꯌꯥꯎꯅꯔꯦꯗꯣ ꯁꯥꯅꯤꯌꯥꯅ ꯑꯁ ꯀꯔꯤꯅꯣ ꯑꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝ ꯂꯦꯝꯕ ꯅꯨꯄꯥꯁꯤꯕꯨ ꯅꯥꯞ ꯂꯥꯎꯕ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯁꯅꯥꯅ ꯊꯦꯡꯅꯔꯣꯏꯖꯥꯅꯣ ꯑꯩꯗꯤ ꯉꯥꯎꯔꯦꯗ ꯔꯣꯅꯤꯌꯥꯅ ꯑꯁ ꯇꯨꯃꯤꯟ ꯂꯩꯌꯣꯍꯦ ꯃꯤ ꯇꯥꯅꯤ ꯅꯪꯁꯨ ꯑꯁꯤꯒꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔꯁꯤꯅꯅꯤ ꯁꯅꯥꯗ ꯀꯦꯟꯂꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯅꯥꯁꯨ ꯅꯣꯞꯇꯤ ꯀꯩꯅꯣꯅꯦ ꯈꯨꯐꯖꯁꯤ ꯎꯔꯦꯗꯅ ꯐꯤल्म ꯁ꯭ꯇꯥꯔꯅꯒ ꯍꯦꯟꯕ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯌꯥꯝ ꯁꯥꯏ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯅꯪꯒꯤꯗꯨꯗꯤ ꯃꯤꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯁꯤꯗ ꯅꯪꯅ ꯃꯤꯋꯥꯁꯦ ꯃꯨꯟꯒꯦ ꯍꯥꯏꯔꯣ ꯑꯁ ꯇꯜꯂꯤꯍꯦ ꯃꯨꯜꯂꯣꯏꯀꯣ ꯅꯪꯁꯨ ꯁꯨꯝ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯒ
ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕ꯭ꯔꯥ ꯍꯥꯏꯕꯨ ꯂꯝꯖꯥꯎ ꯊꯣꯛꯄ ꯇꯥꯔꯦ ꯂꯣꯌꯥꯅꯒ ꯅꯣꯛꯂꯛꯄꯗꯨꯗꯤ ꯎꯔꯒ ꯈꯪꯅꯤ ꯈꯨꯆꯥꯛꯇꯣ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ ꯂꯣꯌꯥꯒ ꯁꯅꯥꯒꯁꯨ ꯄꯣꯁꯀ ꯇꯧꯊꯗꯨꯅ ꯐꯣꯇꯣꯒ ꯃꯌꯥꯝ ꯑꯃ ꯀꯥꯞꯄꯤ ꯂꯣꯌꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯚꯥꯏ ꯅꯣꯏ ꯏꯁꯩꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯃꯁꯛꯇꯤ ꯀꯥꯞꯄꯤꯍꯦ ꯑꯗꯨꯝ ꯌꯥꯕꯅꯤ ꯚꯥꯏ ꯔꯣꯍꯥꯟꯅ ꯑꯃꯨꯛ ꯐꯅ ꯍꯩꯅꯕꯨ ꯈꯜꯂꯤꯅꯦ ꯈꯨꯐꯖꯁꯦ ꯚꯥꯏ ꯂꯣꯌꯥ ꯃꯤꯅꯒ ꯃꯇꯨ ꯐꯖꯩ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯤ ꯅꯨꯡꯁꯤ ꯑꯅꯤꯗꯨ ꯆꯥꯟꯁꯨ ꯆꯥꯟꯅꯈ꯭ꯔꯦ ꯀꯦꯛ ꯀꯛꯄ ꯍꯧꯔꯦ ꯀꯦꯛꯀ ꯏꯟꯅꯗꯨꯅ ꯇꯧꯕꯗꯨꯗꯗꯤ ꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯈꯩꯗꯣ ꯊꯃꯣꯏ ꯂꯣꯏꯅ ꯄꯣꯈꯥꯏꯗꯧꯔꯤ ꯉꯥꯎꯅꯔꯒ ꯇꯥꯗꯣꯔꯤ ꯔꯣꯅꯤꯌꯥꯅ ꯑꯃꯨꯛ ꯚꯥꯏ ꯅꯣꯏ ꯁꯥꯏꯁꯤ ꯀꯃꯥꯏꯅ ꯊꯦꯡꯅꯔꯨꯏꯅꯣ ꯃꯤ ꯊꯃꯣꯏ ꯂꯩꯅ ꯅꯥꯕ ꯌꯥꯝ ꯌꯥꯎꯅꯔꯦꯀꯣ ꯌꯥꯝ ꯋꯥꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯖꯔꯛꯏꯖꯥꯠꯅꯤꯀꯣ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯈꯪꯅꯔꯨꯕꯁꯤ ꯋꯥꯗꯤ ꯋꯥꯏꯍꯦ ꯁꯥꯅꯤꯌꯥꯅ ꯃꯤꯅ ꯌꯥꯝ ꯍꯥꯏꯁꯦ ꯍꯣꯏ ꯌꯥꯝ ꯇꯥꯟꯅꯩ ꯑꯗꯨꯅꯅꯦ ꯃꯤꯍꯨꯟꯒ ꯑꯝꯇ ꯁꯨꯗꯦ ꯑꯩꯗꯤ ꯌꯥꯔꯦꯍꯦ ꯅꯪꯒꯤ ꯑꯣꯏꯗꯧꯔꯁꯤꯕꯨ ꯁꯥꯅꯤꯌꯥ ꯅꯪꯁꯨ ꯅꯃꯥꯟꯅꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯐꯧꯔꯣꯗꯅ ꯍꯥꯏꯒꯨꯝꯗꯅ ꯃꯁꯛꯁꯨ ꯂꯣꯏ ꯐꯖꯩ ꯑꯩ ꯍꯦꯛꯇ ꯇꯧꯔꯒꯦ ꯁꯤꯗꯤ ꯁꯥꯅꯤꯌꯥꯒ ꯔꯣꯅꯤꯌꯥꯒ ꯑꯅꯤꯗꯨꯁꯨ ꯃꯤꯒꯤ ꯑꯆꯥꯄꯣꯠ ꯆꯥꯔꯤꯕꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯐꯝꯖꯤꯜꯂꯤ ꯉꯝꯕꯒꯤ ꯆꯥꯡꯗꯣ ꯁꯥꯅꯤꯌꯥ ꯔꯣꯍꯥꯟꯗ ꯆꯞ ꯆꯥꯅ ꯃꯤꯆꯤ ꯇꯦꯛ ꯀꯥꯞꯁꯤꯜꯂꯤ ꯑꯃꯗꯨꯁꯨ ꯈꯪꯄꯥꯟ ꯍꯦꯛ ꯄꯥꯜꯂꯤ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯌꯦꯡꯉꯨꯅꯦ ꯑꯥꯗꯒꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯏꯕꯥꯅꯤꯗꯒ ꯏꯔꯥꯡꯒ ꯇꯧꯔꯛꯏꯁꯤꯗꯤ ꯃꯤꯆꯤꯒ ꯈꯠꯆꯤꯜꯂꯛꯇꯅ ꯌꯥꯔꯦꯍꯦ ꯅꯆꯥ ꯑꯣꯏꯅ ꯐꯪꯕ ꯌꯥꯅꯤꯀꯣ ꯋꯥꯊꯤ ꯇꯧꯔꯅꯨ ꯂꯥꯎ ꯁ꯭ꯅꯦꯍꯥꯅ ꯃꯩ ꯅꯞꯆꯖꯅꯤ ꯅꯪ ꯑꯁ ꯈꯥꯏꯒꯦꯍꯦ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯈꯥꯏꯕꯗ ꯄꯔꯤꯡ ꯆꯨꯝꯗ꯭ꯔꯗꯤꯅꯦ ꯋꯥꯕꯅꯤꯀꯣ ꯑꯅꯤꯗꯨ ꯍꯦꯛꯇ ꯌꯧꯖꯕꯤꯗ ꯄꯪꯊꯕꯅꯤꯀꯣ ꯀꯦꯁꯤꯟꯅꯗꯅꯒ ꯇꯧꯔꯤ ꯅꯣꯛꯅꯤꯡꯕꯅ ꯇꯧꯔꯤꯕꯁꯦ ꯑꯎꯕꯈꯩꯗꯤ ꯇꯨꯀꯠꯆꯕꯅ ꯃꯣꯏꯒꯤ ꯃꯇꯧꯗꯣ ꯏꯔꯥꯡ ꯀꯥꯞꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯀꯔꯤꯅꯣ ꯅꯕꯥꯅꯤꯅ ꯇꯧꯔꯤꯗꯨꯕꯣ ꯇꯨꯀꯠꯆꯩ ꯈꯣꯌꯦꯡꯕꯗ ꯀꯔꯤꯅꯣ ꯇꯨꯀꯠꯆꯩ ꯍꯥꯏꯕꯣ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨꯕꯨ ꯐꯖꯔꯤꯕ꯭ꯔꯥꯃꯦ ꯑꯁ ꯍꯩꯅꯗꯦꯍꯦ ꯅꯪꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯑꯀꯥꯟꯁꯤꯗ ꯌꯥꯔꯦ ꯂꯥꯎ ꯄꯦꯜꯂꯦ ꯆꯠꯂꯁꯤ ꯂꯥꯎ ꯅꯝꯕꯔ ꯂꯧꯔꯛꯈꯤꯒꯦ ꯍꯦ ꯑꯁ ꯅꯣꯏꯁꯤꯗꯤꯕꯀꯣ ꯆꯣꯛꯃꯜꯂꯤꯍꯦ ꯂꯥꯛꯑꯣ ꯆꯠꯁꯦ ꯔꯦꯍꯥꯏ ꯂꯥꯛꯑꯣꯀꯣ ꯅꯝꯗꯅ ꯆꯤꯡꯉꯒ ꯍꯦꯛ ꯄꯨꯈ꯭ꯔꯦ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯃꯤ ꯌꯥꯝ ꯂꯩꯔꯤꯕ ꯖꯥꯠꯅꯤꯀꯣ ꯇꯧꯅꯔꯤꯕ ꯃꯑꯣꯡꯁꯤꯡꯁꯦ ꯋꯥꯔꯁꯨ ꯋꯥꯅ ꯍꯩꯖꯤꯡꯄꯣꯠ ꯄꯨꯈ꯭ꯔꯦ ꯁꯅꯥ ꯃꯥꯒꯤ ꯄꯨꯅꯅꯕ ꯃꯄꯣꯠ ꯃꯆꯩꯈꯩ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ ꯀꯨꯕꯦꯔ ꯇꯞꯅ ꯆꯪꯉꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯁꯅꯥ ꯏꯆꯥꯕꯨ ꯋꯥꯗ꯭ꯔꯤꯕꯔꯅꯦ ꯋꯥꯗꯦꯗ ꯕꯕꯥ ꯑꯗꯨꯝ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯔꯨꯔꯣꯗꯅ ꯋꯥꯗꯦꯗ ꯏꯆꯥꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇꯒꯤꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤꯀꯣ ꯕꯕꯥ ꯅꯪꯕꯨ ꯕꯕꯥꯅ ꯁꯤꯜꯂꯤꯕ ꯂꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯅꯅꯤꯡ ꯊꯨꯡꯗꯕ꯭ꯔꯣ ꯊꯨꯡꯉꯤꯗ ꯕꯕꯥ ꯑꯩꯗꯤ ꯌꯥꯝꯅ ꯂꯛꯖꯔꯤꯌꯁ ꯑꯣꯏꯕꯁꯤ ꯄꯥꯝꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡꯗꯤ ꯍꯩꯖꯤꯡ ꯈꯔꯥꯏ ꯑꯑꯣꯟꯄꯣꯠ ꯇꯧꯅꯕꯗ ꯄꯩꯁꯥ ꯐꯥꯎꯕ ꯂꯩꯅꯗꯕ ꯃꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯐꯔꯦ ꯅꯪꯅꯕꯨ ꯄꯦꯜꯂꯕꯗꯤ ꯏꯆꯥꯁꯤꯗꯤ ꯉꯟꯇꯥꯅ ꯄꯣꯊꯥꯊꯣꯛꯎꯀꯣ ꯍꯥꯏ ꯕꯕꯥ ꯀꯨꯕꯦꯔ ꯍꯥꯏꯅꯤꯡꯉꯥꯏ ꯀꯌꯥ ꯄꯟꯗꯨꯅ ꯍꯥꯏꯕ ꯉꯝꯗꯅ ꯅꯤꯡꯉꯝꯗꯅ ꯊꯣꯛꯂꯛꯂꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ ꯇꯣꯜꯂꯤꯗꯀꯣ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥ ꯊꯥꯗꯣꯛꯂꯝ ꯏꯆꯤꯟ ꯏꯄꯥ ꯍꯨꯟꯗꯣꯛꯂꯝ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯜꯂꯦ ꯈꯟꯗꯨꯅ ꯆꯠꯄ ꯇꯥꯕꯅꯤ ꯉꯁꯤꯗꯤ ꯁꯅꯥꯁꯨ ꯃꯄꯥ ꯃꯃꯥꯒ ꯀꯥꯏꯅꯕꯒꯤ ꯃꯇꯝꯗꯣ ꯌꯧꯁꯤꯜꯂꯛꯂꯤ